Agneepath scheme Houdokpada Ayaba Piduna Chatnaba Houkhre Laibak asigi haitoi singthoiraba naha kaya Indian Armed Force ta sanghanduna laibaki damak thabak tawba ngamnabagi damak achawba khudong chaba piba oina center na ngahan Agneepath scheme Houdokpada Ayaba pikhre hiram sigi matangda ngarang laimakhongda laiba Red Seal Division gi auditorium da pangthokiba pawgi mifam amada 57 Mountain Division ge 5 MGOC Major General Navin Sasadev nahai Agneepath scheme asi cabinet committee na ayaba pikibane scheme asigi makhada hitoi singthoiraba naha kayana defense ki service ahum haibade Indian Army, Indian Navy amasung Indian Air Force da sahi marigi waina thabak tawba yagadawribane scheme asigi makhada changlakpa miyoising Agneepath haina khangnaga ne Agneepath sing ase service ahum asida chanariba sunaba allowance singa loinana thagi salary matik chana pigane Agneepath amana tha amada lupa lising kuntra dagi lising nifu phauba pigane masigi mathakta lupa lakh tarage tax free service fund package supigane makhata na Agniveer Singh service ki matam mapung phabaga one time seva nithi package supigane loinana lupa lakh nifugani pan cover tawgadaba life insurance su yaugane scheme asigi makhada masagi chahi tara taret makhaidagi kunmathoi phabugi manungda laiban ahasingna armed forces ta thabak sangba yagane major general na makhata na hai scheme asigi makhada laibak asigi naha lising nifugi matakta sahi asida recruit tawgane recruitment gi thabak manung mapan sengna tawgane scheme asina laibak asigi defense sector da achouba hongba ma puraktuna singnaba kaya laina thengnaba ngamhalagane scheme asina laibak asigi haithoi singthoiraba naha sing khangdoktuna Indian Air Force na makoibo anobo punsi ama pina bohonabada chawna khudong saba piragane AIF na Agneepath singbu aviation weapon amasung sophisticated ground system singi matangda ningthina training pigane amaromda scheme asigi anoba matam amage anoba wakhalon amane masina armed forces ke human resource management da positive impact ama piba ngamlagane loinana Indian Navy da nupi sailor kaya changbada khudong saba piragane scheme asina Indian Army gi hojik oiriba thak asidagi hena phaba thak amada purakpa ngamhalagane loinana experience leiraba personnel singa naha singa gi marakta leiriba khalladu kaihandana thamba ngamlagani hainasu mahakna makha takhe ngarang gi mifamadu da Lieutenant Colonel Mohit Vaishnav PRO Imphal 57 MD N Division ge Colonel Ras S Sauduri su saruk yakhe mi lakh tara launabagi thabak Houkhre mathang sahi ama makhai manung central government department pumnamakta mi lakh tara recruit tawnabage Prime Minister Narendra Modi gi pautaki paringda Union Home Ministry na ngahan ministry asigi tongan ba department singda ahangba phamsing mensinanaba mission mode amada thabak lokhatpa hore haikhre government department sing amasung ministry sing pumnamaki human resourcing ge status adu review ama tawraba tungda Prime Minister Modi dagi pautak adu lakhibani haina Prime Minister's office natraga PMO na haikhe laibak asida thabak phangdabagi wathoki matangda opposition na yamna toina thina haina rakhibadagi center gi warebasi lakhibane Prime Minister na thabak phanganbagi phibam hena phagalhalagadaba amasung India gi naharul singidamak nungaizaragadaba akhanaba people's centric wareb ama laukhre haina Ministry of State for Personnel Jitendra Singhana haikhe PM gi thabak lakh tara ge thaurang adugi matangda Barun Gandhi laibak asida pham crore ama hena hangduna lei Prime Minister Narendra Modi gi office na mission morta government ta thabak lakh tara recruit tawnaba lauthokibagi matung thunamak haukiba chahi kharadagi hauna mahak masagi party amasung government pu phongna yaningdaba phongdokhraba Varun Gandhi na paukhum pinakhre thabak phangdaba nahasingi awaba choina amasung aningba sing adu khangbagi damak thank you Prime Minister anoba thabak sing sembaga loirana sanction adu vacant post crore tara henba si mensinanaba ikoina wahan thok leina honaba mathau tai sahi khudingi thabak crore ani pinabagi wasak adu mapung phananaba khongthang sing adu hena yangna sanction gadabani haina BJP ge MP aduna ikhe ngasi laibak asida thabak phangdaba haibase khwaidagi hena chawbo wathok amani amasung laibak pumbasigi lusingba singna wathok asida government ki mijeng singsilhanaba honagadabane thabak phangdaba nahasingna achumba adu soidanamak phanggadabane matam adudata laibak asi sakti laiba oirakani haina Barun Gandhi na haikhe AIMIM Chief Asaudin OIC na laibak asida thabak phangdabagi chang record oina wangkhalaba phawbada center amasung state singda government pham lakh tara hena hangduna leiri haina Barun Gandhi na puthokiba employment data adu pankhe employment ki matangda ahangba post ki wahang sing adu OIC na mahaki warol da pankhiba adu ayhak nungai haina Barun Gandhi na tweet tawkhe government department singda thabak lakh tara launabagi Narendra Modi government ki warebadu tongan ba government sector singda
फम मयाम अमा हांगदुना लैरिबा अदुगा नाकन अमरोमदा लैबाक असिदा थबक फंगदबगी वाथोक थोकलिबा सिगे मतंगदा ओपोजिशन यामना कन्न चैरखिबगी चैरक्ता वारेप अदु लौरखिबने बीजेपी एमपी बारुण गांधी के थैंक यू प्राइम मिनिस्टर हाइबा मेसेज अदु नाकचेप्ता चैबा अमा ओइना लौनरे फाइजर की वैक्सीन सही मंगागी मखादा सिजिनबदा सेफ ओय फाइजर बायो एनटेक ना पुथोकपा कोविड-19 वैक्सीन सही मंगा मखागी अंगांगसिंगदा सिजिनबदा खुदोंथिनिंगाई ओइदे अमसुंग इफेक्टिव ओय हाइना यूएस की फूड एंड ड्रग एडमिनिस्ट्रेशन FDA ना फोंदोखरे आइन यादब मौंग चाइनीस नुपा अमा नागालैंड के गर्लफ्रेंड अमगा इंडिया दा लेरंबदगी फागटपा ngamkhre आइन यादब मौंग चाइनीस के नुपा अमा इंडिया की दिल्ली मनाक्ता लैबा हरियाणा के गुरुग्राम दा लेरंबदगी nghan पुलिस ना फागटख्रे फारबा चाइनीस के मियोय अदुदे ओनजु फई चही कुंथ्रा का तरुक एलाइस आका कालेनी हाइबा खंगबा ngamle महाक की नुपी नागालैंड दगे चही कुनगनिथोय दा ngairiba पेटेख्री नुओगा कोनना फागटपा ngamkhibane रिपोर्ट अमगी मतुंगिना चाइनीस नेशनल असि इंडिया मनुंगदा आइन यादब मौंगदा चही अनिगी ममांगदगे लैरकलिबनी हाइबा खंगले मतै मनाव अनिमक हरियाणा के गुरुग्राम दा लैबा होटल अमदगे nghan दिल्ली की पुलिस टीम अमा अमसुंग उत्तर प्रदेश की पुलिस सिंगा लोइनना फागटपा ngamkhibane मतै मनाव अनि अदु चाइनीस नेशनल अनिना पाउ पिरकपदगी फाबा ngamkhibani हाइरे अतोपा चाइनीस मियोय अनि अदु इंडिया नेपाल बॉर्डर ओइरिबा बिहार दगे हौखिबा थांगजा नुमित्ता SSB गे लानमी कांगबु अमना हिमालयन रीजन नानथोक्तुना चेनना बहोनरिङैदा फाखिबani हाइरे काले अमसुंग महाकी नागालैंड दगे नुपे तेटेख्रीनुओ अनिमा ग्रेटर नोएडा दा लैबा हाउसिंग कॉम्प्लेक्स अमदगे nghan फागटखिबने मखोई फागदौरे हाइबा पाउ खंगबदगे मखोई अनिमा गुरुग्राम दा चेंदुना लोटखे मतुंग ताबदा पुलिसना मखोई अनिबु गुरुग्राम दा थीबा हुंबगी थबक चथदुना फागटखिबने चाइनीस नेशनल अदुगी इंडिया दा लैबगे बिसा अदुगे ममांग सही 2020 गे जून थादा एक्सपायर ओइख्रे हाइबसु पुलिसना खंगबा ngamkhre हाइरे चिंजाक थानबा एम्प्लॉई सिंग सुती लौनबा खंगनख्रे ख्वाइदगी साथीबा वाथोक मायोंगनरबा श्रीलंका ना चिंजाक की अवाटपा मा मेंखनबा मखोइगे मयुम इंखोलदा मही मरोंग सिंग थानबा सयोल खुदिंगी नुमित अमा सुती लौनबा एम्प्लॉई सिंग दा खंगनख्रे ईरान अटैक तौरपा याना लैबदगे इजराइल ना सिटीजन सिंग टर्की दा चतनबा खंगनख्रे ईरान अटैक तौरपा याबगी अकीबा लैबना मरम ओइरगा इजराइल की नेशनल सिक्योरिटी काउंसिल ना लैबाक असिगी सिटीजन सिंगबु टर्की दा चतनबा सेक्शन वारोल पीख्रे हाइना ऑफिशियल रिपोर्ट अमगी मतुंगिना फोंदोकले टर्की की ख्वाइदगी चाउबा सिटी असिदा इस्तानबुल दा ईरान अटैक चथरकपा याबगी अकीबा लैबना मरम ओइरगा इजराइल ना सिटीजन सिंगबु चतनबगी वाफम खंगनखिबने ईरान अमदी इजराइल की मरक्ता मुक्नबगी थवोंग सिंग हेंगलखिबा चैरक्ता वार्निंग असि लाखिबनी हाइना जिनवा न्यूज एजेंसी की रिपोर्ट ना फोंदोकले अरोइबदा ताबिरिबा पुमनमकपु थागतचरे।